Indiana Manipur da Yengliba Mityeng asi Loilam Leingakna Yengba Mityeng Aduni Manipur bu India gi part ama oina urakta bagi khudamni Manipur gi apunmagi sakta masida singnaduna India government na Manipur asi Jammu and Kashmir gumna thugairak pathoklabadi maduda thorakpa afafatta gi daita pumnamak punsinba ngamdana amaga hunaduna leiriba tampaki MLA nifuna daita pugadabani haina Manipur Maitai Pangal Welfare Organization MMWO gi maikaidagi Fongdokre. Ngasi hatada laiba MMWO gi office ta pangthokiba pau gi mifamda MMWO gi maikaidagi Manipur da thokliba irang asi ngasi fauba India lengakna loisindana hidden agenda amaga loinana lila sanaduna lairiba thawong yaningde haiba wafam sing Fongdokhi. Loop asi gi maikaidagi makata na haikibada Manipur da thokliba irang asi India lengakna athuba matamda waroishinama puraknaba honarakani haibagi thazaba thambagi kanaba adu leitre Tampak lamdam gi miyamna vote pinaduna mihut oiriba MLA nifuna chap manaba warep ama lauraga waroisin ama puraknaba honafam thoi Chinda Manipur gi territorial integrity ngakani haina pangangangbana yaroi MLA nifumak political win namaga loinana rajniti gi khenaba pumnamak thadoklaga khong thangbiu karigumba Jammu and Kashmir gi mawongda Manipur asi central government na thugairak MLA nifumakna madugi teksak adu purakani haiba asisu kaudaba fei lamdam asi tangdu laitadaba fibam amada chahi animuk lairakliba asigi waroishinama government of India na mapung fana puraknaba honabagi mami ama fauba tadaba asina takpadi lamdam asigi miyamgi marakta social fencing ama khaduna lamdam asigi miyamgi tunglamchat Manghannaba hotnabani haina lauroidabagi maram leite India government na lamdam asigi miyambu Indian ni haina treat tawrabadi chahi ani farakadawraba tangdu laitadraba fibam asi nahanna loishinba yarabani Central government na lamdam asigi miyamda Yengliba Mityeng asidi Loilam leibak amadi loi chalaba miyamda yengadaba Mityeng Aduni miyoi kaya amana relief camp ta wana punsi leli pumnamak asi una government of India na Manipur da thokliba isu asi loishinaba political win namaga loinana sungot hotnade India gi famnai bakarana national media da piba interview karada Manipur asi kanglup masel gi marakta hanadagi panghatta hatnaba lamdam amadawna uhannaba hotnaduna lamdam asi da oiriba real issue sing asi hidden agenda amagi marumda thamnaba hotnari mamangda India gi defense minister na fauba Manipur da thokliba hatna sunabagi thodok asi mapandagi changsilakpa khutlai paiba singna thokhanbani haina Fongdokiba laikrabani adubu mapandagi changsilakliba khutlai paiba sing adu takthoknaba amadi loishinnaba khongthang ama fauba central government na laukhatba leitri lamdam asigi apunmagi saktam thugainaba chapchana thanglakpa government of India gi khongthang ni haina laudaba ngamloi hairi Mufaraknaba asi fawbada waroisin ama government of India na mapung phana purna bokona bagi mam ama fawbata da sina ta bade khoigi iramdam ase habide khoigi iramdam sida leiba khaduna lamdam asigi miyam gi tunglam tat asi makhana na bokona bani haina loroi da bagi maram daite habising asi media gi sini naw singi wanda thumjage miyam marakta habide khoi masen gi marakta amaga sangna handana ba tongna handana ba yana handana ba wal khazinduna Manipur miyam gi tunglam satta mention mangam loroi da ba sai thing kaya pinanaba honabani India government na lamdam asigi miyam bu India ni har tawrabadi ngasi dagi sahi ani harkadar irang se nahana loislamba yara makoina ekoisibu asingba gi oina su makoyi wakhalonda India amani har tawdabagi mami ma saw tare habse haijage Central government na lamdam asida amadi lamdam asigi miyam da yang ase loilam leibak amadi loi salaba miyam da yengadoba Mityeng Aduni thengkhang kaira ta Manipur ki apun mati saktam si thugaina na ba sati kaya na hona dun lak ngasisu misina bodo amadi nongmai yauna landa aduna loisina na bohonari nyoi kaya gi pulsi mahan khare landum kaya put on khare nyoi kaya amna lep kem to wana pulsi lenduna dai pumna ma ase central government na una khangna government of India na Manipur da thokli bai isu ase loisina na ba political win amaga loina na suhot khona de India gi thamnaira karana national media sing the interview kar Manipur se kanglup masel gi marta hanadagi hauna pahat hanaba lamdam amani haibagi mawongda khannana bahon aduna la lamdam sida oiriba aikogi real issue sing ase hidden agenda amagi marumda thamnana bahonari mamangda India gi defense minister na pawa Manipur da thokliba issue haibagi hana sunabagi issue ase
ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯥꯏꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯇꯛꯊꯣꯛꯅꯅꯕ ꯑꯃꯗꯤ ꯂꯣꯏꯁꯤꯟꯅꯅꯕ ꯈꯣꯡꯊꯥꯡ ꯑꯃ ꯐꯥꯎꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤ ꯐꯥꯎꯕ ꯂꯧꯈꯠꯄꯒꯤ ꯃꯃꯤ ꯂꯩ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯁꯣꯁꯤꯌꯦꯜ ꯐꯦꯟꯁꯤꯡ ꯑꯃ ꯊꯥꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯅ ꯍꯥꯏꯕꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜꯁꯦ ꯅꯈꯣꯏ ꯃꯁꯦꯜ ꯄꯨꯟꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯅ ꯂꯩꯅꯔꯣ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯊꯨꯒꯥꯏꯅꯕ ꯆꯞ ꯆꯥꯅ ꯊꯥꯡꯂꯛꯄ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯇꯝꯄꯥꯛꯀꯤ ꯂꯝꯗꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗꯒꯤ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯍꯜꯂꯤꯕ MLA ꯅꯤꯐꯨꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯆꯤꯟꯗ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯉꯥꯛꯀꯅꯤ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯅ ꯄꯪꯉꯥꯡ ꯉꯥꯡꯕ ꯄꯪꯂꯥꯎ ꯂꯥꯎꯕꯅ ꯌꯥꯔꯣꯏ MLA ꯅꯤꯐꯨꯃꯛ ꯍꯥꯏꯕꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯊꯥꯗꯣꯛꯅꯔꯀꯥꯟꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯑꯦꯁꯄꯤꯔꯦꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯉꯁꯤ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯊꯝꯖꯒꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯥꯡꯗ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯗꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯖꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯊꯣꯛꯈꯤꯕ ꯏꯁꯨ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯃꯆꯦꯠ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯊꯨꯒꯥꯏꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯀꯔꯤꯒꯨꯝꯕ ꯊꯨꯒꯥꯏꯔꯛꯂꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯇꯝꯄꯥꯛꯇꯒꯤ ꯀꯥꯔꯤꯕ MLA ꯅꯤꯐꯨ ꯑꯁꯤꯅ